ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡꯃꯤꯇꯩ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯗ ꯚꯨꯠ ꯁꯥꯟꯅꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯆꯧꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯆꯧꯕꯤꯕꯨ ꯚꯨꯠ ꯁꯥꯟꯅꯕꯤꯅꯤ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯅ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯡꯁꯤꯕꯤꯗꯕ ꯇꯧꯔꯝꯃꯤ ꯃꯤꯌꯥꯝꯅ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯆꯧꯕꯤꯅ ꯃꯤꯒꯤ ꯐꯠꯇꯅꯕꯗꯤ ꯅꯣꯡꯃꯇ ꯀꯅꯥꯗꯁꯨ ꯇꯧꯔꯝꯗꯦ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯐꯠꯇꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯨꯄꯥ ꯃꯉꯥꯅ ꯑꯆꯧꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ ꯚꯨꯠ ꯁꯥꯟꯅꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯕꯗꯣ ꯍꯌꯦꯡꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯂꯩꯕꯁꯦ ꯃꯤ ꯑꯃꯠꯇ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯃꯥꯡꯒꯣꯜꯁꯨ ꯑꯣꯏꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯨ ꯀꯤꯅꯔꯦ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯅꯌꯨꯝꯁꯦ ꯃꯩ ꯊꯥꯕꯗ ꯅꯪꯁꯨ ꯌꯥꯎꯖꯁꯅꯤꯀꯣ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯠꯂꯨꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯣꯏꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯝ ꯍꯦꯟꯗꯅ ꯉꯥꯎꯁꯟꯅꯗꯅ ꯂꯩꯔꯒ ꯑꯥꯏ ꯃꯁꯤ ꯃꯧ ꯍꯜꯂꯛꯄꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦꯍꯦ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯈꯛꯇꯔꯣ ꯅꯣꯏꯅ ꯃꯧ ꯍꯜꯂꯛꯄꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯜꯂꯤꯕꯗꯨꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯍꯦ ꯅꯣꯏ ꯏꯃꯥꯗꯣ ꯍꯜꯂꯛꯑꯒ ꯂꯩꯔꯤꯕꯅꯤ ꯍꯦꯔꯥ ꯑꯩꯒꯤ ꯏꯃꯥꯒ ꯅꯆꯥꯅꯨꯄꯤ ꯚꯨꯠ ꯁꯥꯟꯅꯕꯤꯗꯨꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯆꯥꯅꯨꯄꯤ ꯇꯥꯟꯕꯗ ꯃꯃꯥꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯚꯨꯠ ꯁꯥꯟꯅꯩ ꯍꯥꯏꯔꯤꯁꯤ ꯅꯣꯏ ꯚꯨꯠꯇꯨ ꯎꯔꯕꯣ ꯍꯥ ꯚꯨꯠꯇꯨꯅ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯔꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯕ ꯏꯃꯥ ꯃꯤꯁꯤꯡꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯒꯠꯅꯕ ꯊꯕꯛꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯃꯥ ꯚꯨꯠ ꯁꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯔꯝꯃꯤꯅꯤ ꯚꯨꯠ ꯁꯥꯟꯅꯕꯤ ꯃꯧ ꯍꯜꯂꯛꯄꯤꯕꯨ ꯃꯥꯟꯗꯦꯅꯦ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯒꯅꯨꯀꯣ ꯅꯁꯥꯅ ꯈꯪꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤꯀꯣ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯜꯂꯨ ꯂꯥꯎꯅꯦ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥꯁꯤꯡꯁꯤꯗꯤ ꯏꯃꯥ ꯇꯣꯛꯑꯣ ꯃꯥꯟꯅꯔꯨꯔꯅꯨ ꯀꯩꯗꯧꯕꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯃꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯏꯆꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯒꯩꯒꯤ ꯏꯕꯨꯡ ꯏꯄꯥ ꯃꯌꯥꯝꯗꯣ ꯀꯧꯔꯕꯗꯤ ꯃꯣꯏ ꯐꯖꯅꯤꯗꯣ ꯏꯃꯥ ꯅꯪꯁꯦ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯂꯁꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯁꯥꯎꯕ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯄꯥ ꯍꯣꯏꯗꯤ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯦ ꯊꯕꯛ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯄꯥꯕꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯍꯪꯕ ꯆꯠꯈꯤꯕꯅꯤ ꯍꯣꯏꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯤꯗꯅ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦꯀꯣ ꯅꯄꯥ ꯂꯥꯛꯑꯀꯥꯟꯗ ꯍꯧꯗꯣꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯃꯃꯥꯗꯨ ꯄꯣꯊꯥꯍꯜꯂꯒ ꯑꯆꯧꯕꯤ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯄꯥꯗꯨ ꯍꯜꯂꯛꯇꯕꯗꯨꯗ ꯑꯆꯧꯕꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯃꯥꯁꯨ ꯐꯃꯨꯡꯗ ꯃꯁꯥꯒ ꯉꯝꯗꯕꯒ ꯄꯣꯊꯥꯔꯒ ꯂꯩꯕꯗꯨꯗ ꯍꯧꯗꯣꯛꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯧꯕꯤꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯑꯃꯗꯤ ꯍꯜꯂꯛꯂꯝꯃꯤ ꯏꯆꯦ ꯀꯩꯗꯧꯔꯦ ꯊꯣꯡꯒꯥꯜꯁꯤꯗ ꯅꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯇꯕ꯭ꯔꯣ ꯏꯃꯥꯗꯤ ꯍꯤꯞꯂꯤꯌꯦ ꯄꯥꯕꯗꯣ ꯃꯤ ꯑꯁꯤꯕ ꯍꯪꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯤ ꯑꯗꯣ ꯅꯪ ꯍꯜꯂꯛꯑꯝꯅꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ ꯏꯆꯦ ꯄꯥꯕꯗꯣ ꯂꯧꯕꯤꯔꯨꯒꯦ ꯏꯆꯦ ꯑꯣꯏꯅ ꯂꯩꯔꯝꯂꯒꯦꯔꯣ ꯑꯩ ꯑꯣꯏꯅ ꯄꯥꯕꯗꯣ ꯂꯧꯔꯨꯔꯒꯦ ꯏꯆꯦ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯅꯪ ꯋꯥꯔꯝꯂꯅꯤꯌꯦ ꯊꯕꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯆꯠꯄꯗꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯊꯦꯡꯂꯕꯅꯤꯀꯣ ꯃꯝꯗꯧꯔꯕꯅꯤ ꯍꯣꯏ ꯏꯆꯦ ꯏꯊꯟꯗ ꯍꯜꯂꯛꯇꯧꯕ ꯅꯠꯇꯦ ꯄꯥꯕꯒ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯣ ꯏꯆꯦ ꯆꯠꯂꯦꯀꯣ ꯃꯧꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯆꯧꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯝꯂꯤꯕꯒ ꯑꯣꯏꯕꯒ ꯃꯤꯁꯤꯡ ꯌꯨꯝꯗ ꯆꯪꯅꯕ ꯇꯥꯟꯖꯥꯅꯤ ꯑꯗꯨꯕꯨ
Ngasagi oktaba nupa mangadudi, khulgi labuk amada ngausinaduna layrammi. Ay, marupsing, aada salibi nupi asibu kananone. Mau halakpi asaubidu natrane. Mani, magi song sabalsi achawbini. Mau ojaraso, laisabini henjanba yagadaba nupi nate. Mana chalisi, karaidana. Masing asidi, para siro ikwaibo. Aduna fani, mi kanamatasu, lamida chatpa ude. Ma khaktani chalisi. Lao, mi litringa sida parasi. Nang ni hekta henjala ihe, nupi ni bo hardi. Wayam nangang nagumsi. Noi ahum asubagi tunglomdagi lao. Ay magi mamangda changki. Aduga noy na tungdagi, masilsi, tap lang na mesilaga, paraga, karaidana mafam amada purasi, ha? Nang na haidu yay, dan yam na charing asidi, mi kanamta suude. Kanano, ay gimangda nupa ama, chumdring adam changlak libasina. Hey, kanano nang, ay gimangda lipsindo na lambi thalise. Achawbi, ay ni, nang nasaukan kiba sinaba. Lao, ay giyam na salasi. Ngasidagi, nang na iginupi, ay na nang ginupa oirasi. Lao. Nangisi, mi ustiro. Hausilay kay mi na ba, lao ha? Ay masil melagi. Noy anina, ako nga makut ka paro. Say, turo sasa, mi ujikanda. Kanano, ay gitong da isina. Makong kasi yam na kao ni masigi at sawi siya. Mapanggang bu yam na kali jani ni. Labuklam da putarsi. Adagi charu iku mo paisay asidaw na. Masina pisay yam na lengkreda. Masi I karakter na tang kugri siya na yani ko. Nangi tangdo ang putora aba. Ang tapsin ko maru. Nga mo ahaw bisay haana sa amin na kisay. Chabaloy rakanda nangi tangdo putora o. Hojigi di hapsin ko. Noy Marie Superman ga di ba? Asaw bise nga mo oy no henbigat tawro na. Ado di magi pieces sa gairaga makwang makutpum sila si. Masil di mindra su yari. Mika ang tatari. Tara su laka diba ay koy gikul nati. Ay yumda tok draga loy na kanba miingatan. Ado na bo ay koy mga nakula sida tawning ko da tawang ngamli ba ni kayo? Matamang halari si. Mga larisi. Asam na asawbi bo, mo'y mga na, ot panay batarok pada. Asawbi na kulgi mising tana ba, mabukan binabahay na, kapalaw ba kaya tawba do, kulgi mising na tana rabaso, kanamata na, mapantolag to na yung naramde, kanbiramde. Ado na mo'y padaba na pa mga do na, maning tamjarami. Mikop karagi matungda na pa ama na. Kamay na taw niya, ikaw yaw siya. Asawbi si di, wantok ramale. Lao, ikaw siyang krasi. Madu yari, hayang asawbi na, kung likay gimiyam da haidokhi ba toklabadi, ikaw iyam da laybam ta fangloy. Nang na haid asumban eh. Ano na asawbi si, hatoklaga, charu iku si, may tadok lang na si. Hoy, madadi asawbi gi, mangag si, kagtat si. Aduga, may tadok lang si. Mga kakpagadi, ikaw di ngamloy, taba di ngamni. Hera, adugi bo si, ay kakisi. Iyeng mo ngamdri, ikaw di. Maong gamame, ako'y charu ikuse may tarak lagi ko. Ay gitang sidi, yam na tawri dyan ini. Aduga sidi, luwi rehe. Mari, may amata samlaga pura unhe. Asaw bigi makokto, kaklaga tiba pangdre ne. Adugi matam na trimaru, lao, may taram laga yum da sang narsi. May ngal dadi, mina ako'y ukine ba. Hoy da, ay gikok sinat tabasibo, mangning wangso. Asam na asawbi do hadok laga, charu ikudo may hadok lam laga, mo'y mga do mayum da chang nakri. Ado bo asawbi gi imong gimising na di, asawbi bo namidang tumakoy titirami. Chayol ama mukpara ba phaw ba, achawbi thiba phangkitri. Kul gimising na di, nupa ama da amuk chelamani haina, maral siduna, kanamta na, mateng pangbiramde. Ado bo asawbi gi, may nathina chaklaba masado di, charu may thabagi, utsingdugi makada, humduna layrami. Asam na, namit karanigi matong dadi kul ado asawbigi thawai duna lan taba hawraklami. Moy mapa, nasa napi asawbi do, amo halaklin eh. Mama, yari tumin na layro kay daw bagay. Kul gi mising na takrabadi, ay koy kul sida, layba yararoy ne.
ꯈꯨꯜꯅ ꯍꯥꯠꯄꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯈꯨꯜ ꯑꯁꯤꯗ ꯋꯥꯔꯧꯔꯤꯕꯁꯦ ꯑꯗꯨꯅꯅꯦ ꯃꯃꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯄꯗ ꯌꯥꯎꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨꯀꯣ 이마기 뱀바 저비 하이나 깝두나 라우리바세 시가니 소이다나 마마 아이기 사누비 핫바디 야우바 미 로이나 시가니 마파 아이보 할락테 하이드나 라우바 락자바 이샤두부 마팜 캉다나 하우직 파우 레이리바니 아이슈 마파니네 타모이 까이리바니네 마마 이마 이몽다 상세 이세기 라만 마파이나 싱가니 누미라도 ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯛꯇꯕ ꯃꯉꯥꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯁꯨꯝ ꯇꯥꯟꯅꯕꯗ ꯃꯣꯏ ꯃꯉꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯤꯈꯩ ꯃꯄꯥꯟ ꯊꯣꯛꯂꯒ ꯈꯨꯜꯒꯤ ꯃꯤ ꯄꯜꯂꯒ ꯀꯞꯄ ꯂꯥꯎꯕꯗꯣ ꯇꯧꯕꯤꯒꯅꯨ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯇꯨꯃꯤꯟꯅꯗ ꯌꯦꯡꯉꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯕꯥꯕꯥ ꯏꯕꯨꯡꯉꯣ ꯏꯁꯥꯅ ꯂꯃꯟ ꯁꯤꯡꯗ꯭ꯔꯕꯁꯨ ꯅꯆꯦꯅ ꯑꯗꯨꯝ ꯁꯤꯡꯂꯒꯗꯕꯅꯤꯅꯦ ꯅꯆꯦꯒꯤ ꯊꯋꯥꯏꯅꯤꯅꯦ ꯈꯨꯜ ꯑꯁꯤꯗ ꯋꯥꯔꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯞꯇꯨꯅ ꯆꯠꯂꯤꯕꯁꯦ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯀꯟꯅ ꯍꯥꯏꯒꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯥ ꯏꯆꯦꯒꯤ ꯀꯨꯝꯍꯩ ꯌꯦꯡꯁꯦ ꯃꯃꯥꯗꯣ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒꯅ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯇꯨꯝꯊꯔꯕ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯆꯧꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯀꯅꯥꯃꯠꯇ ꯇꯥꯕꯤꯗ꯭ꯔꯕꯣ ꯑꯩꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯕꯣ ꯇꯥꯅ ꯇꯥꯁꯟꯅꯗ꯭ꯔꯤꯕ ꯅꯣꯏꯒꯤ ꯅꯅꯥꯁꯤꯡꯗꯣ ꯏ ꯇꯥꯔꯛꯄ ꯉꯥꯏꯔꯤꯔꯣ ngasi aina wari base noi da suwar oi hai balai ti khul asida me phatta balai bane phatta mi le han gum se tanza da okta ba moi manga gi manungda amadi yu ngauduna yumda halaklami ai khoi khul gi mi khai si loina tumna khraba malini tin kang fawba khong ba ta dre ne ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯌꯨ ꯉꯥꯎꯔꯒ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯇꯥꯔꯝꯒꯅꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯍꯥꯏꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯀꯞꯄꯤ ꯇꯝꯅꯩ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯀꯞꯂꯤꯁꯦ ꯅꯣꯏ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯣ 그는 아이 나글다 묵수 무르가 있나람 리버시바 이스 강예 니 사글 로인 할래 뭐이너가 만번에 까나는 낭보 까나노이 너희 망하나 핫게 하독비라가 거이 망하나 핫바이세 아저비기 와로 뭐하나 할시바 콜레 가이나 하이나리세 좀 늦어라네. 좀 따라리 마이염도 잠나가 yen게. 마이가 싸먹가누 해. 호이마, 마고 여우디시디. 가름 수다왜. 저위니시디. 끄나리게. 아이함도 간비요. 가라이다노. 낭나 젤리도보. nga이쿠오. 너희는 얌나 밤자키바. 아서비도네. 젠키누오. 아이라래. 저기 이봉 앞이요. 에이 술라리 이봉 땅 앞이요. 아서비기 타와이도나 옥타바 누파도 하톡람라가 amuk nok amuk kap tawduna magi sifam labuk aduda azawido amuk chatkirami. Nongan bagadi 옥타바 누파 ado khongbal amada phibam yamna kaina mangak samdu lekhairaga mamit marai songthokduna sutrek natrek siraga leirami. Kalak pili mathang sirakini aigi isa hatpa mi singdo pena no ke ngasidi ima tumina leyo kaidobage khulgi mi singse aikhoi de onsinduna wari sanadun leire haba onsin gera kaidogege ima di nokhini kalak pili pena lauge kalak pili
ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃ ꯑꯁꯨꯛ ꯊꯤꯅ ꯁꯤꯗꯨꯅ ꯃꯤꯁꯤꯡꯁꯦ ꯄꯥꯈꯠꯅꯗꯅ ꯂꯩꯔꯒ ꯃꯁꯤ ꯑꯍꯜꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤꯁꯤꯕꯣ? ꯃꯣꯏ ꯏꯃꯨꯡꯅ ꯍꯥꯠꯂꯤꯖꯥꯠꯂꯣ? ꯃꯣꯏꯅ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣꯅꯦ? ꯑꯍꯜ ꯑꯣꯏꯔꯕ ꯃꯣꯏ ꯑꯅꯤꯅꯕꯣ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔ ꯁꯣꯟꯈ꯭ꯔꯕ ꯅꯨꯄꯤꯒꯨꯝꯕꯅꯤ, ꯃꯣꯏꯅ ꯑꯣꯏꯔꯣꯏ꯫ ꯃꯤ ꯑꯃ ꯃꯉꯛ ꯂꯩꯈꯥꯏꯔꯒ ꯃꯃꯤꯠ ꯃꯔꯩ ꯆꯣꯡꯊꯣꯛꯀꯩ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯀꯟꯕ ꯅꯨꯄꯥ ꯈꯔꯅ ꯅꯠꯇꯅꯗꯤ ꯉꯝꯂꯣꯏꯀꯣ꯫ ꯑꯗꯨꯅ ꯃꯥꯒ ꯄꯨꯟꯕ ꯃꯣꯏ ꯃꯔꯤꯗꯣ ꯐꯥꯔꯒ ꯍꯥꯟꯅ ꯍꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯅ, ꯍꯦꯔꯥꯗ ꯑꯍꯜ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯀꯥꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯤꯗ ꯁꯤꯕꯤꯔꯛꯀꯅꯨꯗ꯫ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯅ, ꯍꯦꯔꯥ ꯑꯍꯜ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯑꯗꯨꯝꯕ ꯃꯔꯥꯜ ꯀꯥꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯤꯗ ꯁꯤꯕꯤꯔꯛꯀꯅꯨꯗ꯫ ꯑꯣꯛꯇꯕ ꯑꯃꯅ, ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤꯅꯦ ꯑꯍꯜ, ꯆꯥꯔꯦ ꯆꯥꯃꯤꯟꯅꯔꯤꯕ, ꯍꯨꯔꯥꯜꯂꯦ ꯍꯨꯔꯥꯟꯃꯤꯟꯅꯔꯤꯕ, ꯃꯤ ꯐꯨꯔꯦ ꯐꯨꯃꯤꯟꯅꯔꯤꯕ, ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯔꯦ ꯇꯥꯃꯤꯟꯅꯔꯤꯕ, ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯨꯞꯅꯤꯅꯦ, ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯉꯥꯡꯒꯅꯨꯅꯦ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯑꯆꯧꯕꯤ ꯍꯥꯠꯄꯗꯁꯨ ꯑꯩꯈꯣꯏ ꯃꯉꯥꯅ ꯍꯥꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯏ ꯃꯔꯤꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯐꯠ ꯃꯥꯡꯅꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯋꯥꯈꯜ ꯈꯔ ꯇꯥꯅꯔꯛꯏ꯫ ꯅꯣꯡ ꯅꯤꯅꯤ ꯑꯃꯨꯛ ꯂꯩꯔꯒ ꯑꯆꯧꯕꯤꯒꯤ ꯊꯋꯥꯏꯗꯣ ꯈꯨꯜꯗꯨꯗ ꯇꯝꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯑꯣꯛꯇꯕ ꯃꯣꯏ ꯃꯔꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯅꯩ꯫ ꯅꯨꯄꯤ, ꯃꯅꯤꯡꯗ ꯀꯞꯇꯨꯅ ꯆꯠꯂꯤꯕꯁꯤ ꯑꯆꯧꯕꯤꯅꯦ꯫ ꯅꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯨ ꯂꯥꯛꯎ, ꯑꯩ ꯌꯥꯝꯅ ꯀꯤ, ꯑꯩ ꯁꯤꯕ ꯀꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯑꯆꯧꯕꯤꯗꯣ ꯇꯝꯊꯤꯅ ꯍꯥꯠꯂꯝꯗꯥꯏꯗꯗꯤ ꯀꯔꯤꯒꯤ ꯀꯤꯗ꯭ꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯁꯤꯔꯝꯗꯥꯏ ꯌꯧꯔꯀꯥꯟꯗꯗꯤ ꯀꯤꯔꯛꯏꯔꯣ? ꯅꯨꯄꯤ ꯑꯉꯥꯡꯗꯅ ꯀꯜꯂꯤꯕ, ꯑꯩꯉꯣꯟꯗꯒ ꯌꯥꯝꯅ ꯐꯨꯕ ꯀꯟꯗꯥꯏꯅꯦ, ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯏꯃꯥ, ꯑꯩ ꯁꯤꯔꯦ ꯏꯃꯥ꯫ ꯀꯔꯤꯒꯤ ꯆꯦꯜꯂꯤ? ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯒꯨꯝꯕꯅꯁꯨ ꯅꯪ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯔꯦꯗꯅ ꯍꯥ? ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯂꯩꯌꯨꯗ꯫ ꯏꯃꯧꯗꯣ ꯅꯪꯅ ꯐꯨꯃꯟꯗꯅ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯕꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ? ꯁꯤꯌꯥ, ꯃꯅꯤꯡ ꯊꯣꯡꯒ ꯍꯥꯡꯂꯒ ꯆꯦꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯆꯦꯜꯂꯨ ꯅꯪ, ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯒꯦ ꯌꯦꯡꯒꯦꯕ ꯉꯁꯤꯗꯤ꯫ ꯑꯩꯅ ꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯀꯧꯋꯣ꯫ ꯁꯤꯗ ꯕꯣꯔꯥꯁꯦ ꯈꯨꯝꯖꯤꯜꯂꯒ ꯂꯣꯠꯂꯤ ꯃꯥꯜꯂꯤꯅꯦ ꯃꯁꯦ꯫ ꯃꯁꯤ ꯕꯣꯔꯥꯁꯦ ꯍꯥꯏꯗꯣꯛꯂꯒ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯦ ꯃꯁꯤ꯫ ꯏꯃꯥ! ꯕꯣꯔꯥꯗꯨ ꯍꯥꯏꯗꯣꯛꯂꯨꯕꯗ ꯑꯆꯧꯕꯤꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯁꯥꯗꯣ ꯕꯣꯔꯥꯒꯤ ꯃꯔꯨꯝꯗꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯣꯛꯇꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯇꯝꯊꯤꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯜꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯃꯥꯁꯨ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯍꯜꯂꯛꯄꯅ ꯑꯔꯣꯏꯕꯗꯗꯤ ꯅꯨꯄꯥ ꯑꯃꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯅꯨꯄꯥꯗꯣ, ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯃꯔꯤꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯀꯣ? ꯍꯧꯖꯤꯛ ꯁꯤꯗꯩ ꯋꯥꯠꯂꯤꯁꯦ ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯔꯕ? ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯔꯝꯂꯒ ꯁꯤꯒꯗꯕ ꯅꯨꯄꯥꯅꯤꯍꯦ꯫ ꯃꯣꯏ ꯃꯄꯥ, ꯍꯤꯗꯥꯛꯇꯣ ꯈꯔ ꯊꯛꯂꯗꯤ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ? ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ, ꯉꯁꯥꯏꯗꯩꯅꯤ ꯊꯛꯏꯗꯣ꯫ ꯑꯣꯏ, ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯤꯅꯦ꯫ ꯌꯨꯁꯦ ꯊꯛꯇ꯭ꯔꯁꯨ ꯕꯨꯠꯅ ꯑꯗꯨꯝ ꯍꯥꯠꯈꯤꯗꯧꯔꯕ, ꯑꯗꯨꯅ ꯊꯛꯀꯦꯅ ꯊꯛꯂꯤꯕꯅꯤ, ꯅꯪꯅ ꯊꯧꯅꯗꯦ꯫ ꯅꯆꯥ ꯃꯌꯥꯝꯁꯦ ꯊꯅꯝꯂꯒ ꯁꯤꯅꯤꯡꯂꯤꯔꯣ ꯃꯣꯏ ꯃꯄꯥꯁꯦ? ꯉꯁꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯂꯥꯛꯑꯒ ꯑꯆꯧꯕꯤꯗꯣ ꯀꯔꯥꯏꯗ ꯍꯥꯠꯂꯤꯅꯣ, ꯑꯁꯤꯕ ꯃꯁꯥꯗꯨꯅ ꯀꯔꯥꯏꯗ ꯊꯝꯂꯤꯅꯣꯅ ꯍꯪꯂꯤꯉꯩꯗꯨꯗ ꯀꯣꯛ ꯍꯦꯛ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯔꯥꯏꯗꯤ ꯑꯁꯤꯕ ꯃꯁꯥꯅꯣ, ꯎꯠ ꯑꯣꯟꯗꯅ ꯃꯥꯡꯈ꯭ꯔꯕꯗꯣ? ꯃꯗꯨ ꯍꯥꯏꯗꯣꯛꯂꯁꯨ ꯑꯩꯕꯨ ꯈꯨꯜꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯔꯣ ꯍꯥ? ꯑꯆꯧꯕꯤꯅ ꯀꯟꯕꯤꯌꯣꯅ ꯀꯞꯇꯅ ꯂꯥꯎꯕꯗꯣ ꯈꯨꯜꯒꯤ ꯃꯤ ꯀꯅꯥ ꯊꯣꯛꯄꯤꯔꯒꯦ? ꯑꯗꯨꯅ ꯃꯣꯏꯅ ꯑꯩ ꯀꯟꯕ ꯀꯩꯁꯨ ꯉꯝꯂꯣꯏ ꯈꯪꯂꯕ? ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥꯁꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯀꯅꯥꯅ ꯁꯤꯅꯤꯡꯗꯣꯏꯅꯣ? ꯑꯩꯁꯨ ꯁꯤꯅꯤꯡꯄꯣꯠꯇꯦꯅꯦ꯫ ꯁꯤꯅꯤꯡꯗꯦꯅ ꯂꯩꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯨꯝꯕ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯕ, ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯃꯍꯩ ꯐꯪꯕ꯫ ꯑꯩꯒꯤꯗꯤ ꯐꯠꯇꯕꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯍꯩꯅꯤ ꯐꯪꯗꯣꯏꯁꯦ꯫
Siramdayda hꯧsida gyan tabiraiರೋ moy mapase. Hana aikoina haiba kanda gyan taramladi ngasi pumba thoklamgadro. Oy apangbi nupi miyoiba pumba siramday mikuptadi mana tawruba afaba fattaba singdo loina ningsinglaktuna gyan taraktoinine aduga sidoinine. Aduna laina afaba amadi fattaba haiba wahai anise thanamlibanine. Ngasi aina fattaba kaya tawrubagi sifam chadana sidoise atai karigisu nate. Hauragliba angangsingda fattaba tawba misingse yang wana sifam nafum khangdana si haido khangja haunaba pauta amanine. Karino moy mapana ngangliba wa mayamdubo aidi bhap amata tadre. Kaidi tani nangdi panglaga hauzik namit taraba natro chakto nganna thonglaga angangsingdo chak nganna pijatho nangsu sahoro. Aigidamak war aidi hidak singse loina thakkidoine adugane ai fadrasu isa singdo afaba lambida chalhalluko nupi aidawna tawhanba amatta yaroi. Piklinge sida loina themlaga phuraga nungshiraga loina semdo hobo yabani aina haise haige roiba wani. Hanana aina haiba indrasu hauziki wahai singdumadi aige aroiba wahaini khallaga illuko nupi. Moy mapa siba yaroi. Ai imaga pabaga kauruge moy mapa. Kapli malin he aige nupi se aina thina fana tawrasu manaiba hojik phaba nungsiba maline. Oh nungsikreda ngasidi aige nupi se asuk nungsikraba aige nupi se aina kayada thina tawirambani siningkidreda ngasi sidradi aige nupi se luna nungaina thamningkreda. Nupi chatkraba maline aige nupi se ima pabado fana kauraklabaso aise moina kanba ngamloi haibase aige nupi na khangdrene. Ngasi aina oktriba phatriba singse aige imaga ipaga nani haisi moi khangdaba jara. Aina piklingaida aina haikai imaga pabagani yakhiba aina fataba thabak ama tawbada phuduna warak pibai mahutta aige isadi jathi masing phatte mana ningkhradi phangri fawba toktene haina haraukhiba mayamdugi mahaine haibase aige imaga ipaga na khangdriba jalo. Adubu ngasise siningkidreda isa karigino aina asuk yamna kiba phawraklibase. Oh aige aroiba matam yaurakpagi oireko. Achaubi nang aibu hatpa laabo lao halu laone nakhut pena halu lao. Achaubi do phataba nupa adugi nakalda karum makok yaudana phamlaga leirami. Ngahak leiraga magi nupiduna mamaga mapaga do puduna laklami adubu phataba nupa dudi ibam kaina siduna leiramki. Nongan baga achaubigi sifam labuk ado lapuna sampok khoibada achaubigi saru olaba masaga makokado thengnarakduna khulleikai changna laiteng khoiramduna polai birami. Aduna haujikti achaubi khulleikai da kaptri tamnadre misi mina thokidre. Chahi amagi matungda nupa amana marup aikoigi thainagi thabakto amu haurasiro. Angang pharaga mapa lebakta lalonbaduro haise adu natradi aikoi marigi kari thabakpu leigene. Haurasine aikoi marina matam khara mirai bakta nungaina leithodana haujikti khutta karimta lehaudre yungi mina so nungsibidre aduna hanagi thabakta haurase aikoigi suni aina pusilaklaga chari kai harawi pusilaktagana lemja saba suningdaba haina hekta chaiba ngangba aina tawriba thabaktudi afaba thabakla fattaba thabakla haina nongmatasu hangbidaba sidani aina amu aigi ima paba isilinaw singda yamna waraujarise. Chap mane maru chap mane hayeng aikhoise mina ka pharaga hatkhradi ko
ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯣꯛꯇꯕ ꯏꯆꯥꯅꯤ ꯏꯕꯨꯡꯅꯤ ꯀꯥꯏꯅ ꯂꯩꯀꯥꯏꯗ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯪꯂꯨꯔꯕꯅꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯨ ꯇꯜꯂꯦ꯫ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯗꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝ ꯐꯪꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ꯫ ꯂꯥꯜꯂꯕꯅꯦ ꯃꯔꯨꯞ ꯑꯩꯅ ꯍꯥꯏꯁꯦ? ꯆꯨꯝꯃꯤ ꯃꯔꯨꯞ, ꯑꯗꯨꯅꯅꯦ ꯍꯧꯔꯁꯤ ꯍꯥꯏꯔꯤꯁꯦ꯫ ꯀꯥꯏꯗꯩ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯁꯤꯅꯤ꯫ ꯈꯨꯜ ꯑꯃ ꯂꯩ, ꯌꯥꯝꯅ ꯑꯉꯥꯡ ꯌꯥꯝꯅ ꯂꯩ꯫ ꯁꯟꯙ꯭ꯌꯥ ꯆꯪꯉꯛꯄꯁꯦ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯨꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟꯅ ꯅꯤꯟꯕꯖꯥꯠꯅꯤ꯫ ꯈꯨꯌꯥꯝ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯃꯅꯤ ꯐꯥꯔꯒ ꯄꯨꯈꯤꯕꯗꯅꯦ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏ꯫ ꯑꯗꯨꯗꯤ ꯀꯥꯏꯗꯅꯣ? ꯀꯔꯝꯕ ꯈꯨꯟꯗꯅꯣ? ꯂꯩꯅꯤ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯃꯔꯤꯗꯣ ꯑꯆꯧꯕꯤꯒꯤ ꯈꯨꯜꯗ ꯑꯉꯥꯡ ꯐꯥꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯣꯏ ꯃꯔꯤꯗꯣ ꯑꯆꯧꯕꯤꯒꯤ ꯈꯨꯜꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯦꯕꯣ꯫ ꯅꯣꯏꯗꯤ ꯇꯥꯗ꯭ꯔꯣ? ꯇꯥꯏ꯫ ꯍꯣꯔꯦꯟ ꯃꯝꯂꯤꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕ ꯑꯉꯥꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯐꯥꯔꯁꯤ꯫ ꯍꯣꯏ, ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯌꯦꯡꯁꯤꯟꯅꯤ ꯈꯪꯗꯕ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯄꯪꯊꯥ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯑꯉꯥꯡꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯐꯥꯅꯤꯅ ꯐꯥꯔꯗꯤ 10ꯃꯨꯛ ꯐꯥꯁꯤ꯫ ꯑꯗꯨꯗꯤ ꯉꯥꯃꯣꯛꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯒ ꯄꯥꯏꯅꯔꯁꯤ꯫ ꯑꯗꯨꯒ ꯃꯊꯤꯕꯣꯡ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ, ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯉꯥꯃꯣꯛꯁꯤꯅ ꯊꯦꯝꯂꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯄꯨꯈ꯭ꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯔꯩꯕꯥꯛꯇ ꯌꯣꯟꯗꯨꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯦ꯫ ꯂꯥꯛꯑꯣ, ꯃꯝꯕ ꯍꯧꯔꯦ꯫ ꯑꯥꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯔꯤꯁꯦ ꯎꯔꯦꯗꯅ, ꯃꯣꯏꯁꯦ ꯑꯣꯏꯅ ꯐꯥꯔꯁꯤ꯫ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯃꯣꯛ ꯄꯤꯖꯔꯒ ꯄꯨꯊꯣꯔꯛꯂꯒꯦ꯫ ꯅꯣꯏ ꯁꯤꯒꯤ ꯋꯥꯄꯟ ꯃꯔꯨꯝꯁꯤꯗ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏꯅꯦ, ꯍꯩꯁꯤꯡꯉꯣ, ꯃꯤꯅ ꯆꯤꯡꯅꯍꯟꯒꯅꯨꯀꯣ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯉꯥꯡ 5ꯃꯨꯛ ꯉꯥꯃꯣꯛ ꯄꯤꯖꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡ 5ꯗꯣ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄꯪꯊꯍꯜꯂꯒ ꯕꯣꯔꯥꯗ ꯌꯣꯝꯁꯤꯟꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯉꯥꯡꯗꯤ 5? ꯑꯩꯈꯣꯏ 4ꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ? ꯃꯥꯅ 2 ꯄꯨꯖꯔꯛꯑꯁꯅꯤ ꯀꯩꯅꯣ꯫ ꯑꯩꯈꯣꯏ 4ꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯗꯤ ꯃꯔꯨꯞꯁꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯊꯥꯡꯂꯛꯑꯒꯦꯅꯦ꯫ ꯂꯥꯛꯑꯣꯅꯦ, ꯃꯝꯁꯨ ꯄꯨꯡꯃꯝ ꯃꯝꯂꯦ, ꯃꯤ ꯀꯅꯥꯝꯇꯅ ꯎꯔꯔꯣꯏꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯒ ꯈꯨꯜꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯁꯤ꯫ ꯁꯣꯝꯗꯅ ꯐꯅꯤ, ꯂꯧꯕꯨꯛꯁꯦ ꯐꯥꯎꯔꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯕꯣꯔꯥꯗ ꯆꯤꯡꯉꯤꯗꯨꯕꯣ? ꯃꯔꯨꯞ, ꯀꯥꯔꯟ ꯇꯥꯔꯛꯀꯅꯨꯕ꯫ ꯀꯥꯏꯗ ꯆꯤꯡꯒꯦꯍꯦ? ꯃꯥꯅ ꯃꯅꯤꯡ ꯊꯪꯂꯒꯕ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯀꯜꯗ ꯃꯤ ꯑꯃ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯁꯨꯝ ꯏꯟꯅꯔꯛꯏꯁꯤꯕꯣ? ꯍꯥ, ꯀꯗꯥꯏ? ꯍꯣꯏꯅꯦꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯅꯊꯟꯇ 2 ꯄꯨꯔꯤꯗꯣ ꯋꯥꯗ꯭ꯔꯣ? ꯑꯃꯗꯤ ꯑꯩ ꯄꯨꯕꯤꯔꯛꯂꯒꯦꯗꯅ꯫ ꯑꯦ, ꯅꯨꯄꯤꯅꯤꯅꯦ꯫ ꯀꯅꯥꯅꯣ ꯅꯪ? ꯑꯩꯅꯦ, ꯑꯆꯧꯕꯤꯅꯦ꯫ ꯑꯆꯧꯕꯤꯔ ꯑꯄꯤꯛꯄꯤꯔ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯏꯗꯤ? ꯃꯁꯤꯕꯨ ꯈꯨꯜꯒꯤ ꯃꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯠꯅ ꯑꯝꯇ ꯊꯝꯃꯨ, ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ꯫ ꯐꯥꯕꯤꯒꯅꯣ꯫ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯃꯥꯏꯁꯦ ꯂꯧꯊꯣꯛꯁꯤ, ꯀꯅꯥꯅꯣ ꯌꯦꯡꯁꯤ꯫ ꯑꯩꯒꯤ ꯃꯥꯏ ꯂꯧꯊꯣꯛꯀꯅꯣ꯫ ꯏꯃꯥ, ꯃꯀꯣꯛ ꯌꯥꯎꯗꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯌꯥꯎꯕꯅꯦ, ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ꯫ ꯅꯨꯄꯤ ꯅꯠꯇꯦ, ꯚꯨꯠꯅꯦ, ꯚꯨꯠ! ꯆꯦꯜꯂꯣ! ꯀꯗꯥꯏꯗꯅꯣ ꯆꯦꯟꯗꯣꯏꯕꯣ? ꯑꯩꯁꯨ ꯏꯟꯅꯔꯛꯀꯦ꯫ ꯃꯣꯏ 4ꯗꯣ ꯑꯆꯧꯕꯤꯒꯤ ꯚꯨꯠꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯕ ꯌꯥꯕ ꯋꯥꯍꯜꯂꯒ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯊꯝꯂꯝꯃꯤ꯫ ꯃꯣꯏ 4ꯗꯤ ꯀꯤꯕꯅ ꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯑꯉꯥꯡ 5ꯗꯨ ꯊꯤꯔꯛꯄꯗꯣ ꯑꯉꯥꯡꯁꯨ ꯃꯣꯏ 4ꯁꯨ ꯊꯦꯡꯅꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ 4ꯗꯣ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯣꯏ 4ꯗꯨꯗꯤ ꯑꯆꯧꯕꯤꯒꯤ ꯚꯨꯠꯇꯨꯒꯤ ꯃꯔꯝꯗꯇ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ! ꯀꯤ! ꯑꯆꯧꯕꯤꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ! ꯑꯣ, ꯍꯧꯖꯤꯛꯁꯨ ꯑꯆꯧꯕꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯨꯡꯁꯤꯗꯀꯣ ꯑꯆꯧꯕꯤ, ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯐꯠꯇꯕ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯁꯨ ꯉꯥꯎꯁꯤꯟꯅꯕ ꯉꯝꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯊꯝꯕꯤꯗꯨꯅ ꯈꯨꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫